Mamang Chegi July Taruktaki mapham khangdana mangkhiba maheiroi Hijam Linthoingambi amasung Phijam Hemanjit ki imung manunggi miyoi singna ngasi Governor Anusya Wikega unaduna lakliba July 13 fawbagi manungda maheiroi ani asigi mari makong takpiyo karigumba laikidre haidagana makoina shetkhiba phee natraga saru Machet Amatta Oirabasu Sinabiyu Haina demand tawkhre maheiroi ani asigi apokpa Hijam Kulajit amasung Phijam Ingobi yauna Governor unaruraga thorakpada imung manunggi team adubu luchinkhibe pasoi asigi Hanagi MLA Akoizam Mirabaina Hai Hauzik Thokliba Irang asiga mari leinana mamang chahigi July tarukta mangkhiba maheiroi ani Hijam Linthoingambi amasung Phijam Hemanjit ke langla langjil ngasi fawba khangdana leiri maitegi chanabi matungina lakadawriba July 13 da makoi anigi chahi ama mapung phabagi kumon thawram thokle maheiroi ani asi mangkhibagi matangda chenaba sing phare case laukhale CBI na sarsi thakre haiba natana imung manungna taliba demande ngasi fawba phangdana leiri chahi ama mapung pharakpagi kumon thawram pangthokadawriba July 13 asi fawbagi manungda mapham khangdana mangkhraba maheiroi ani asigi saru Machet Amatta Oirabasu imung manungda Sinabiyu Haina Governor Anusya Wike unaduna taksinkhre Governor ki maikedagisu khudakta Manipur gi DGP amasung Security Advisor da telephone gi khutangda wari sanaduna case asigi housing fawbagi oiba progress hangke adubu imung manunggi maikedagidi July 13 fawbagi manungda talibadi manasi pibiyu haina taksilamke haina magna phongdoki Makoigi sahi pharakpagi tauba yaba mathau mangam taujage masi phawbagi mamangda makoi anigi either saru Machet Amatta Oirabasu laibak Machet Amatta Oirabasu phee Machet Amatta Oirabasu hariba victim family gi imung ani asida Sinabiyu haiba aikoigi demand asiga loinana ngasi Madam Governor bu unaba chachabani Madam Governor na su magna wari watai aikoigi Manipur gi DGP da Amadi Security Advisor da kudak wari saduna mahakna hauzik phawbagi hoyar about te kari leirabagi haibasi mahakna aikoigi mangda hangi loinana aikoigi wafamdi madam na asengba tarik ama si phawbagi manungda tang 13 gi mamangda asengba isa ani student ani sigi kari gumba langla langjin Amatta Oirabasu family ani da khanganbiyu masina tab taragadi aikoi kari tawgadagi haibase aikoi madam da haibangamde haiba wafam kaya ama thamlamne